Akaswani Imphal, Wahengbam Washington na pau pajari, ahanbada maroi bapau. Mukhyamantri Nongthomba Biren na hairi, Raija sigi samasya wari sanaba khaktana kokhan bangam gani. Awang nongpok lamdam amasung nongchub banglagi Himalaya gi sarukta tha si kuntaruk phawbada kanba nongchu gani hairi. Kalen gi matamda hospital singda maihok langphok thoktana ba thabak paikhatnaba kendra gi hakshal mantraloina Raija madi Union Territory singda khangan khre. Miram da tilhok thatok pada thamlak pa thingba makhata na sangdok khre amasung BJP gi Central Election Committee gi miphamna pung ohumlom chupna Lok Sabha mikal da thagat kadaba mirep singi matang da khana khre. Mukhyamantri Nongthomba Biren Singh na hairi Raija sigi samasya asi wari sanaba khaktana kokhan bangam gani tha sigi mapalda Pradhan Mantri Narendra Modi na virtual oina sangakhiba Bishnupur jila gi Moirang da leiba Cottage Handloom Village engchinbagi khongchatta ngasi Sri Biren na hai hana chunabana kaidongaida waroisin porak pangamloi lan khudingmaki waroisin wari sanaba khaktana porak pangam khibani mangna hai hojik irang khra nemtharakli basi nakal animakna bhap tanarakpagi khudam amani haine lawi Sri Biren na hai both community I appreciate the restaurant owner iba mayam pistol langan bagi owner iba kono na iba mayam I appreciate the adu ai message have go whatever grievances labor kuno koi political dialogue negotiation wari watai sanaba adu khatana solution porkani ana sulabana solution poroi jebile thokiba lan kudima wari sensi wari sanarom tung porkiba adu ngasi bawda sangaba matam mo peace la isi kangubani praja state government gi leidi machinery singa madi atop waging war haitan ne ko lan chona gi waklo na leiro me su bhap ta na ko gi khudum ne na lawe adu nai aina pil tong ni si emotionally ko ne khara bangai ta ba sok pok ko leiro ga sima do ko ko na ga forgiveness to to mayam da yam na provoke to we have a statement kari aba ma si social media da kai da bine da na pc am na da na ba economy Khongchet Duda, Works Mantri Govindas Kontaujam, Consumer Affairs Mantri L. Sushildro, Amadi MLA TA Santi Suloinaki, Tungda Mukhyamantri na Lusingba Kangbu Aduna, Moirangi Takmuda Leba, Open Gym Amasu Yangshinki. District Health Society Tawalna Sinduna, Nifu Humdoshuba, World TB Day Gamari Lainana, TB Laina Deging Aktok Nabatorama Mangasi, Lamding de Pangtokre. Thoram to the Wangang Badat, Chief Medical Officer Tawal, Dr. Y. Nokul Singhai, Layang Bangam Lapasungasi Pawada, Lamda Masidagi TB, Laina, Maru Pangamutat Pangam Dribasi, Miamna, Laina, Sigimaram Damuna Kanga Badagini, Mang Hai, Matam Chana Test of Tokuna Hidak Sahurabadi, Laina, Sidagi Mapung Panang Topangam Gani. Thoram Duda, Matau Nintina Tauba Asa Workers Singda, Manapi Dunekai Kumna Bugaloinana, Pungning Tawatki. Relief Camp Talay Bamio Singda, Sana Taknava Polam Singchu, Tengbang Waina Piki. District Legal Services Authority Bishnupurna, Manipur gi shooting gi national player singa kucham naduna nongmagi oiba sana khona ba masung human trafficking gi matam da bhap tahanna bagi thorama mangasi Bishnupur jila gi sentra da hangba relief camp ta pangthokre relief camp ta leiba angang singi football match amade tai sana khona bagi thoram singsu pangthokki thoram adu gi matang da district and the session judge Bishnupur and Kritisan na hai Relief ke masida human trafficking ki awareness ama thamba pathau tai maramdi akoi gi human trafficking haibase cheating ama tawraga mayamna deceive tawi maduda relief ke na hosik victim oibele bise mongonda false promise ama tawraga criminal ki action ba ek mind da offender singna akoi yamna easy target oi akoi gi simma victim hosik relief ke na legise human trafficking haibase mafam ma pu base masai crime do pura loidri bok ta pu bo ta khatna human trafficking ki koi section 370 of IPC da attack aduna sigi matang sida munna khandragadi akoi gi hojik relief camp the displaced of persons mayam gi angang khangde youth khangde mayam se kangau na chapa matam da human trafficking gi easy target oi aduna masigi tamakta ko gi awareness people lapun Raija sida hojik oiriba pipa masida HIV AIDS amasung substance abuse highway hiamda nongmagi oiba sensitization program amasung asi kaksing pausupat lekai da pangthokre Manipur AIDS Control Society ki makada Volunteers Coordination Committee kaksing ne sinduna pangthok ki ba thoramaduda akang hei kaya na wangangki pau gi marak thana aten ba break ama
North East India gi ahan bo oina NABH accredited fangnaba Sija Medical College Hospital na mipum khuding mak pustel ichang changhandana haksel gi khudong chaba phangana bagi pandamda March 19 dagi 38 phawba free OPD consultation camp ama pangthok jagani investigation da chada taramanga surgery medicine amadi immunization da chada tara concession pijagani akupa marol Sija Hospital Langol amadi Sija Urban OPD Kaisampat dagi khangpi bayagani Tabi Pawasri Akasbani Imphal dagini Awang nongpok lamdam amadi nongsub banglagi sub Himalayan lamdamda thasi kuntaruk phawbadi nongkan sugani hairi Weather Department hai Arunachal Pradesh Assam Meghalaya Sikkim amasung nongsub banglagi sub Himalaya gi mafam kharada lakliba numit nini asida kha karau yauna akanba nongchugani Manipur Nagaland Mizoram amasung Tripura dasu thasi kunmapan phawbadi maya oirap changda nongshuraba yai hairi Jammu Kashmir, Ladakh, Gilgit, Baltistan, Muzaffarabad, Himachal Pradesh, Punjab, Haryana, Rajasthan amasung Uttarakhand dasu thasi kunmapan phawbadi akhak araugaloinana pangkan kandana nong churaba yai Lakliba kalen gi matamda hospital singda mai haulang pok thoktanaba thabak paikhatnaba kendra gi haksel mantraloina raija madi union territory punamakta khangan kre union territory singama sung raija punamaki chief secretary singda iba chithi amada kendra gi health secretary apurva chandrana hai kalen gi matamda sabagi chang hengalakpana hospital singda mai haulang pok thokpa yabagi akiba chauna lei haksel mantraloina raija singama di union territory singi health department amasung State Disaster Management Authority punna khusamnana hospital singda mahau langpok thoktana ba khudaktagi thabak paikhatna ba sohairi zero laduna hai hospital singda leiriba fire extinguisher hydrant amadi alarm na singba mai muthatna ba khusu khulai sing chang naina check tawgadabani Yausang kumai ga bari lainana Rajapal Anusuya Uikena Raja sigi miyamda yaipa paujal piri maki paujal da Rajapal na hai kumai yasina khenaba kaya bu kauthok na duna amatoi bagi apun bagi shakti hena mapangal khat halli mang na hai kumai yasi Raja sigi tongan mapam kaya da sana khona bagi thoram singaloina na pangthok tuna lakli kumsi chahi gi yausang na lakpada Manipur bu Kanglup kuding makna amana amabu ikai kumnaba santi leiba hena phaba lamdam ama oihannaba aikhoi kuding makna warep laurasi haina su Rajapal na mahaki paujel da hairi All Manipur Working Journalists Union Amjuna Nupi Journalists singi damak sin kiba Andamanam sung Nicobar ithat ki khongchat charuk ya kiba sing ngasi Imphal thunglare tha sigi tarata rukta Mukhyamantri Nongthomban Biren Singh na Imphal dagi lamtha khiba nimit nipani ki khongchat aduda charuk yarubi Amjugi Associate Member amana khongchat adugi matang da paudam laduna asumna hai All Manipur Working Journalists Union gi makhada lairiba Nupi Paumi Singhi Oiba Amjuna Sinbiraga Chaliba Aitihasik Oiraba Journey asi yamna nungai ki aduga akhoise Kolkata Airport ta hek thunglabo matungda jahas tongduna isingi lambida Port Blair da tarikun mathoi da thungkhibani jahas khongsatta thengnarakpa lamkoiba singna amadi jahas adugi official singna su Manipur dagi lakpani haiba matamda aduki matik harauta yamna loina biki makhoina su Mount Manipur da aikhoi gi matamdugi ipa ipu sing asi matamduda political prisoner oina lakhibani haibagi wari su libirki Andamanda Yoruba Matungda Ikoi Tarikuni Toida Mount Manipurda Kogi Kangbu Chatki Maduda Geta Manipur Parbat National Park Haina Chauna Thaduna Lerambada Tamoida Aduki Matik Nungaiba Fauki Masida Sunatana Mafa Maduda Atopa Lamsing Dagi su tourist kayama laklamba thengnaraki Masisu yamna nungai Mafa Madu yamna ingna chikna amadi akoibagi fivam ningthina semga sagatuna leihowi Mafa Masida Ipa Ipu Singna Lerambani Haiba Khubam Mamasu leihowi Mafa Masida Aikoigi Raja Sarkarna Semgatkani Haibagi Wafam Mamasu Pankiba Leikhre Masi Ningthina Semgat Pirabadi Mafam Asigi Fazabada Amuka Hena Magun Hapkani Haibagi Thazabalai Taruk Suba Isakon North East amasung mga suba annual Isakon Manipur lisingani kunmarigi thoram Indian Society of Anesthesiologists Manipur State Branch Sinduna Imphal gi Rims sangasi pangthokre thoramatuda Rims ki Director Professor C Sunil Kumar Sharma Rims ki Medical Superintendent Professor N Sanjip Nachingba yauna ana laingi lamda thabik tawriba miyoi kayana saruk yaki Malem Sinba Thungna Palm Sunday numit ki Palan Thoram ngasi pangthok nakre Manipur dasu Christian lining chatpasingna Palm Sunday ge thoram pangthok neki numida siga mari lainana church singda kanaba laison chaba sing pangthok ki amasung angang singna lambida Palm gi masa paiduna khongchat chatki Akhil Bharatiya Banvasi Kalyan Ashram ki makhada
Kalyan Ashram Manipur na sindu nga si Kaching Sumak Lekaida Nauna Saba Kalyan Ashram Boys Hostel Lama Sangakre Sangabagi Thormaduda Tingkau Rangwang Sakpik Form Assam Manipur Nagaland ki Founder General Secretary Sauba Kamson na thoiba tithi oina saruk yaki pamung humputaruk leiba Boys Hostel asida class 4 dagi 10 phawgi manungda tamliba lamdam sigi oiba tribal nupa masa mahirui sing leibe yagani Sangeet Natak Academy New Delhi amadi Ministry of Culture gi mityang makhada Maitai Indigenous Thangta and Cultural Institute Kongba Khetri Lekai na sinduna Thanghai Rolda Yumpham oiba numit kunni gi workshop kam production ngasi loisin kre thoramduda Jawaharlal Nehru Manipur Dance Academy Imphal gi Director P Bilas na thoiba tithi oiki maduda ningthi jaraba thang gi tongan ba leiting gi thoramsu utki Assam gi Kasar jila gi Singrai Kon Bonda Naharol Koriol Singlup Assam na sinduna ngasi chaita gi thoram pangthokre thoramduda aiba madi aibi kuntrana saireng amadi wari masa pathokhi Akaswani Imphal dagi pau tabiri Laibak asida tilhau phangbagi chang hega hanaba madi tilhau gi mamal wangkhal handana bagi damak kendrana tilhau bu mapa laibak ta thadokpa makhata na thingjin khre Foreign Trade ki Directorate General na thokkiba notification namana hai Han tilhau mapa lamda thadokpa thasi kuntra phawbadamak thingjin khibani adubu masi makhata ba hukum ama thoktriba phawba amuk thingjin na ba warep laure Mamang chahi ki December thadagi sarkar na miramda tilhau thadokpa thimba thamlakpani adumoinamak phibam gi matungina marum apang oiba lebak singdadi tilhau thadokpada athingba leiroi hairi BJP ki Central Election Committee ki mifam ama ngarang New Delhi de pangthoktuna Lok Sabha mikhal da thagat kadaba mirep singgi maram da khanakre mifam aduda Pradhan Mantri Narendra Modi BJP ki National President JP Nadda Kendra ki Mantri Singh Amit Shah amasung Rajnath Singh Uttar Pradesh ki Mukhyamantri Yogi Adityanath saruk yaki committee ki member Singh Raija Singh ki lakpa office bearer Singh chu mifam aduda saruk yaki committee na mikhal da thagat kadaba mirep singgi matangda pung ahum lom chupna khanaki Nongsup Banglada Raijadu ki maruaiba Lok Sabha Sit Marida Thagat Kadaba CPIM ki mirep singi Ming Lauthokre Tamil Nadu dasu BJP ga chungsinariba AMMK na makoi ki thagat kadaba mirep singi Ming ngasi Lauthokre Sikkim da Sit Kuntrani thoileiba Raija Bidhan Sabha ki mikhal amadi amatangai raba Lok Sabha Sit ki mikhal asoyangam yaudana ningthina pangthokna ba sem sare Raija gi Chief Electoral Officer D Adanan na Akaswani News da hai Dibyangjan Singh yauna vote thadaba yaraba mipung khudingmangna April 10 mapalda pangthokadoriba mikhal asida maning tamnamadi niyom sumna vote thadaba ngamhannaba akanba seksil thorang laukhale DSA Bisnupur gi mini stadium da chathariba adisuba Itomsa Singh Memorial First Division Football League tangasi Balanan Football Academy na Rising Club Pupanjal ani sinoda thoikre New Delhi da thasigi kunipan dagi mathang thagi ani phawa pangthokadaba yankhai taruk suba Senior National Kho Championship da saruk yagadaba Manipur MSL Kho Association gi chanaroi kangbu ngasi Imphal thadokre Bharat Swabhiman Trust amasung Patanjali Yoga Samiti Imphal West na sinduna Imphal gi Naurim Lekai Patanjali Yoga Center da ngasi tha ahum gi yoga training loisinba amasung certificate yanthokpa gi thoram ama pangthokre thoram du da training da saruk yariba singna yoga demonstration su utki aroibada maroiba pau amukhana Mukhyamantri Nongthamban Biren Singh na hairi Raija sigi samasya wari sanaba khaktana kokhanba ngamgani awang nongpok lamdam amasung Nongchup Bangla gi Himalaya gi sarukta thasi kuntaruk phawbada akanba nong shukhigani hairi Kalen gi matamda hospital singda maihau langpok thoktana ba thabak paikhatnaba kendra gi hakchal mantraloina Raija madi Union Territory punamakta khangan kre Miram datilhau thadokpada thamlakpa thingba makhata na sangdokre amasung BJP ki Central Election Committee ki miphamna pung ahum lom chupna Lok Sabha mikhal da thagat kadaba mirep singi matang da khanakre pauloi jare